Dear Manipur gi numdang gi pawing bir bupum no pu taram nok seri han badem namoroi babdet amakang leipa ki maira de gi lokachage kuki area de gi air low thok pa yaroi haina kuki miyam na memorandum pisin kre Kangpokpi district ki manung sanna tonglang area da lady bakun gani thu suba Assam Rifles pulo thok pa yaroi haina masing yam labo kuki sin khongjang sangchen bagaloi na kun gani thu suba Assam Rifles ki commander da memorandum amasu pisin kre masing yang labo kuki nupi sing haudu na lagla memorandum adu Assam Rifles ki commander de kusin na ki loi na kuki miyam adu gi marak te gi machin chat pano pa mana Assam Rifles ki commander da phongdok ki badi mafam asida Assam Rifles lo thokani haiba gi kongphom asi handok pi Manipur da thok liba kanglup ani gi irang asina maram oiraga AR su Imphal area da kuki purup ki miyoi sing lo pada sobat hodang lobi ki loina na makata na ngak sen bagi tabuk tu sulofom tokpat hodang adu sabsa pa lobi de sigumba Assam Rifles ki misang mikai nai daba amadi lamdam asida ingtap pa hanjilak na bahot na bada asoba thodang lori ba kun gani thoi suba Assam Rifles na Kangpokpi district toilong area de gi lotok pe yaroi haibo wapam supong doki kuki furup ki masin sat pamiyoi adu na makata na phongdok ki badi kanglup ki irang asi hek thorok pa matam da aram bai tengol amadi mai tei lipun na Manipuri lenga ki security force na sin nagada panong mai lising mga amri sel de gi lut tau ki ba leikrabani mastana tan lana sin maram oiraga Manipur gi tampak amadi sing ani gi marak ta sathok sasin tauba adu pulap lepkrabani aduna kuki sing na leiri pongphom sing asi pura separate oiduna hojik leiri bani asi gi mathakta chathagi ba assembly session sing de kuki gi MLA tara saruk ya dabani kuki tari mongphom sing da maitei doctor sing oja sing lenga ki thomi sing amata sangna dana tongan na leinakhrabani loina na buffer zone na sing ba khaidok tura sing amasung valley ani makta tongan ba leiri bani Hiram asiga mari na Manipur gi Chief Minister N Biren na Union Home Minister Amit Shah unaba matam da sing gi lamdam da Amit Shah na ngaksen bagi thabuk tauraga tampaki lamda Chief Minister na tauro haiba wafam phongdo ki ba leikre maduna kuki ta wafam sing da ngaksen bagi thabuk si Union Home Minister gi mathawni masida Manipur lenga na khukting jin phamthuk te maduna kuki miyam bu ngaksen bada soba thodang lori pa kun gani thui suba AR lokthok pi ganu haiba wafam su phongdo ki